Nangi nupa sembada kayarak sure. Aina chopise. Ha, kayarak watli ge pa sophan gadaba. Sao gibasina muktoi ba nangna. Khangdiye khangdana. Is khangdaba kainaga. Nattine nanga nupa duda oliba mawong batau dubu nupa du kairamoidro. Nang sidi bema yam limde. Ho ibema nanga thangnana phamdrabanina nangdi kem khangamaroye. Segak manamnane odroba ido. Nang thiba nupado imana pokpadagi amuk dek thengnajadri. Natte nupadubu sonogo chu jalo. Nupi una doini haradi kitaju kidana mawdana la udana. Sauningakdana ne perfume ama oina leiro bill do ai thadajarage na hek haibani dana. Masana wa khangdradi haibatabani. Nangi nupa thibadane aise khumu thoabani khumu pelabani he ai pel haisne moyega ngobiga thiega namthiega paiega na amtoiba pelabani na ibema luhongaba matungda nupa do amuk singe haibadi khak yaroine aduna luhongdringai dane karino kanano kamai tawi khwalina ne phajana mamutan jeng thokadaba adugini aina tawrise yengu nang aduga aina ne chopa dom nange ko ai chopa nange ai thoibi kaino social media da tariba pau mem sibu kaido sibo ai nupa koi ga dabaga kire da ai kasi na kire taningde mida na pubane akoi hekto oigadra akoi na ne tawudraga loire bima thoibi masak thiba phajaba nam thiba loin tokro khwaidagi maru oise wahang pahung tawraga karamba answer khumake habado aduna khwaidagi important oi lerame ai nam thiba paiba masak thiba phajaba kai inthe khaijararoi ai wahang se hangdaba yadre thadoi nangi nupa ku khanje ai ko yam ngawi ko nang thok tawro ai ne natung oina ilage tawro nang thok pai bema hoi ai ne thok pa tawrage tawbatabu nupa dudi nang khara thirao hoi ne nupa duna aina pusalage aduga aina chopa nang naba ko tawni yam tawni laktriba zalani makoibo aigi sak phajabasida makoi soidanagi ngawgani aduga aisu sak udriba mabu udringaidagi hauna hojikdagi hauna ngawre mina taraga aibu angawbani choiro loli haikini ai tumina leiba tamge makoi laktriba phawbati thadoi handaki sidi soyala nugo masakane tin phajabani larika se tin haigrajani khangaba ado nangi honabi karan nama tawraga tholakbi do tawrkanu ko ngasidi soiba sunga yaro aina haisini ado tanga yenguro thoibi handaki simadi nangna haigumduna masak phawdi yai he sangom amul gogda do adu manbe wanida ado fare ai sangurage matang neramuko natraga punan sangaga phaminaruslau sangom amul gogtai as ai tale sanguro aduga waido phajana snaro ai yauraga mu iya tawbudo nungaiteba sanguro ai swaidane leramge ho fare leramo adudi sangu kige ko hai ai gi ming thadoi ai songi ming hana dagi hauna tazari thoibina haidana aduga aigi mingna tomthin baby kaisa sige is baby kaina atai di karisu zaning dida nusa ga sabanina mahi gumba ma sum thakse pineapple juice to adoina high cro okay baby you are my everything nanga zaning bodo aingoda koidina sassa nekta hayo nanga tau haiba thabu khuding aina loina tawgadoribani is nangi everything ado amda to khulakino kaino ngasi ka tang thengna bada ngaidi khorino pakpakra watro aine nangona hangadaba wahang pahong yam leidi si hanam ta khungkho thadoi nangna khangdaba ma leire aidi yamne addict sugali like the addict subaduna ngasi ai officer am oiba ngamibani aduna nangonda su aine addict sukre aduna ai nangse ai gidi everything ne as flop chat pahore swaidagi hongna yeng tare
ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩ ꯅꯉꯣꯟꯗ ꯋꯥꯍꯪ ꯈꯔ ꯍꯪꯒꯦꯀꯣ ꯅꯪꯅ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯦꯅ ꯈꯜꯂꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤ ꯀꯔꯤ ꯇꯧꯕꯗꯤ ꯉꯝꯅꯤ ꯍꯥꯏꯌꯨꯅꯦ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦ ꯊꯥꯗꯣꯏ ꯅꯪꯗꯤ ꯑꯩꯒꯤ ꯑꯦꯚ꯭ꯔꯤꯊꯤꯡꯅꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯟꯅ ꯍꯥꯏꯒꯅꯤ ꯅꯝꯕꯔ 1ꯗ ꯊꯥꯗꯣꯏ ꯑꯩ ꯅꯪꯒꯤꯗꯃꯛ ꯑꯃꯨꯛꯇꯪ ꯅꯠꯇꯅ ꯍꯟꯖꯤꯟ ꯁꯤꯕ ꯉꯝꯒꯅꯤ ꯊꯥꯗꯣꯏ ꯑꯗꯨꯒ ꯏꯁ ꯌꯥꯔꯦ ꯌꯥꯔꯦ ꯅꯝꯕꯔ 1ꯗꯨꯗ ꯑꯗꯨꯝ ꯂꯦꯞꯄꯨ ꯌꯥꯔꯦ ꯇꯣꯝꯊꯤꯟ ꯑꯩ ꯊꯕꯛ ꯈꯔ ꯂꯩꯍꯧꯋꯤ ꯆꯠꯂꯒꯦ ꯅꯪꯒꯤ ꯑꯦꯚ꯭ꯔꯤꯊꯤꯡꯗꯣ ꯀꯅꯥꯗꯅꯣꯃ ꯑꯣꯏꯍꯜꯂꯣ ꯑꯩꯗꯤ ꯑꯣꯏꯕ ꯉꯝꯃꯔꯣꯏ 이반이 ꯃꯇꯨꯡ ꯃꯅꯥꯎ ꯊꯦꯡꯅꯗꯕꯁꯨ ꯑꯣꯏꯁꯤ ꯑꯩ ꯆꯠꯂꯦꯀꯣ ꯑꯩ ꯆꯠꯂꯦ ꯀꯩꯅꯣ ꯊꯥꯗꯣꯏ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯕ꯭ꯔꯣ ꯑꯩ ꯅꯪꯒꯤꯗꯃꯛ ꯂꯣꯏꯅꯃꯛ ꯇꯧꯕ ꯉꯝꯒꯅꯤꯅ ꯍꯥꯏꯈ꯭ꯔꯦꯗꯅ ꯊꯥꯗꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯥꯖꯧꯋꯣ ꯇꯣꯝꯊꯤꯟ ꯑꯩ ꯅꯉꯣꯟꯗ ꯋꯥꯔꯧꯕ ꯀꯔꯤꯝ ꯂꯩꯇꯦ ꯑꯩ ꯆꯠꯂꯦꯀꯣ ꯑꯩ ꯆꯠꯂꯦ ꯇꯣꯝꯊꯤꯟ ꯊꯥꯗꯣꯏ ꯅꯪ ꯑꯩꯒꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯣꯏꯕꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯒꯦ ꯊꯥꯗꯣꯏ ꯊꯥꯗꯣꯏ ꯀꯝꯗꯧꯕ ꯍꯧꯖꯤꯛꯀꯤꯗꯣ ꯃꯁꯛ ꯍꯥꯏꯔꯦ ꯑꯔꯩꯒꯩ ꯐꯖꯔꯦ ꯄꯩꯁꯥ ꯍꯥꯏꯔꯦ ꯅꯝꯊꯤꯒꯩ ꯄꯥꯏꯔꯦ ꯑꯁꯤꯃꯗꯤ ꯅꯪ ꯀꯦꯜꯂꯝꯃꯅꯤꯗ ꯑꯩ ꯈꯪꯉꯦꯕ ꯀꯔꯥꯏꯗꯒꯤꯅꯣ ꯏꯁ ꯍꯦꯛ ꯂꯥꯛꯄꯒ ꯕꯦꯕꯤ ꯌꯨ ꯑꯥꯔ ꯃꯥꯏ ꯑꯦꯚ꯭ꯔꯤꯊꯤꯡ ꯀꯥꯏꯅ ꯏꯁ ꯏꯕꯦꯝꯃ ꯃꯀꯣꯛꯀ ꯆꯥꯛ ꯆꯥꯂꯣ ꯁꯤꯕꯣ ꯂꯥꯏꯔꯤꯛ ꯍꯩꯃꯟꯗꯅ ꯃꯀꯣꯛ ꯆꯥꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯅꯪ ꯄꯨꯔꯛꯄ ꯅꯨꯄꯥꯁꯦ ꯖꯨꯒꯣꯠ ꯑꯃꯇ ꯍꯦꯛ ꯆꯥꯗꯦ ꯍꯥꯏꯕ ꯑꯣ ꯇꯧꯔꯝꯃꯕ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯑꯣ ꯁꯣꯏꯗ꯭ꯔꯦ ꯇꯣꯝꯊꯤꯟꯗꯣ ꯀꯩꯅꯣꯃ ꯁꯣꯏꯅ ꯇꯧꯕꯤꯔꯝꯃꯅꯤ ꯃꯥꯅ ꯑꯃꯨꯛ ꯅꯪꯁꯦ ꯏꯕꯦꯝꯃ ꯅꯪꯅꯦ ꯅꯪ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯉꯣꯏꯗꯣꯏꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯗ ꯅꯪꯒꯤ ꯈꯟꯕꯗ ꯑꯩꯁꯦ ꯋꯥꯔꯕꯅꯦꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯁꯛ ꯐꯖꯕ ꯄꯩꯁా ꯄꯥꯏꯕꯅ ꯈꯛ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯩꯅ ꯈꯪꯕ ꯈꯔ ꯂꯩ ꯅꯪꯅꯗꯤ ꯈꯪꯉꯔꯣই ꯃꯔꯝ ꯑꯃ ꯂꯩꯕꯒꯤꯅꯦ ꯄꯦꯜꯂꯦꯗꯀꯣ ꯑꯩꯒꯤ ꯃꯤꯡꯅ ꯊꯥꯗꯣꯏ ꯑꯗꯨꯒ ꯁꯣꯝꯒꯤꯅ ꯔꯤꯆꯥꯔꯠ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯃꯥꯅꯦ ꯑꯗꯨꯒ ꯁꯣꯝꯒꯤ ꯃꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩ ꯑꯗꯣ ꯊꯥꯗꯣꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯈꯔ ꯍꯪꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯍꯪꯉꯨꯅꯦ ꯑꯩꯒꯤꯗꯤ ꯑꯈꯥꯛꯄ ꯑꯃꯠꯇ ꯂꯩꯇꯅ ꯅꯪꯒꯤ ꯅꯐꯝꯗ ꯁꯦꯡꯅ ꯂꯣꯏꯅꯃꯛ ꯍꯥꯏꯔꯒꯦꯅ ꯂꯩꯔꯕꯅꯦ ꯍꯪꯉꯨꯅꯦ ꯀꯔꯤ ꯋꯥꯍꯪꯅꯣ ꯌꯥꯝꯅ ꯇꯥꯅꯤꯡꯉꯦꯕ ꯁꯣꯝꯅ ꯑꯩꯒꯤꯗꯃꯛ ꯀꯔꯥꯏ ꯐꯥꯎꯕ ꯂꯦꯞꯄꯤꯕ ꯉꯝꯒꯅꯤ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯇꯥꯖꯒꯦ ꯊꯥꯗꯣꯏ ꯑꯗꯨꯒꯤ ꯋꯥꯗꯤ ꯑꯩꯅ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ ꯅꯪꯒꯤꯗꯃꯛ ꯅꯪꯅ ꯕꯥꯔꯅꯤꯁꯤꯡꯗꯣ ꯐꯨꯛꯑꯒ ꯄꯨꯔꯛꯑꯣ ꯍꯥꯏꯔꯁꯨ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯗꯨꯅ ꯅꯪꯒꯤ ꯅꯐꯝꯗ ꯄꯨꯔꯛꯀꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯍꯨ ꯊꯛꯎ ꯑꯗꯨꯒ ꯁꯤꯈ꯭ꯔꯣ ꯍꯥꯏꯔꯕꯁꯨ ꯑꯩ ꯁꯤꯒꯅꯤ ꯅꯪꯅ ꯍꯥꯏꯔꯒ ꯁꯤꯗ꯭ꯔꯕꯁꯨ ꯑꯩ ꯏꯁꯥꯅ ꯁꯤꯕꯁꯨ ꯉꯝꯒꯅꯤ ꯑꯗꯨꯁꯨ ꯅꯪꯒꯤꯗꯃꯛ ꯑꯁ ꯕꯤꯠꯀ ꯇꯦꯛꯏꯍꯦ ꯑꯣ ꯑꯩꯒꯤꯗꯃꯛ ꯁꯤꯗꯣꯏꯕ ꯑꯩꯒꯤꯗꯃꯛ ꯁꯤꯗꯣꯏꯅꯦꯕ ꯇꯣꯛꯑꯁꯦ ꯑꯗꯨꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯁꯦ ꯑꯩ ꯆꯠꯂꯦꯀꯣ ꯑꯩ ꯆꯠꯂꯦ ꯑꯌꯥ ꯆꯠꯈ꯭ꯔꯦ ꯀꯩꯗꯧꯕꯒ ꯌꯥꯎꯔꯖꯥꯠꯅꯣ ꯅꯠꯇꯦ ꯑꯩꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯀꯔꯤ ꯑꯀꯥꯏꯕ ꯋꯥꯍꯩ ꯌꯥꯎꯈ꯭ꯔꯒꯦꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯁꯤꯅ ꯍꯥꯏꯅꯕ ꯋꯥꯍꯩ ꯉꯥꯛꯇꯅꯤ ꯀꯩꯒꯤꯅꯣ ꯃꯥꯅꯒ ꯁꯥꯎꯔ ꯆꯠꯈꯤꯁꯤꯅ ꯃꯀꯣꯛ ꯆꯥꯛꯄ꯭ꯔꯥ ꯀꯔꯤꯅꯣ 이반이세 ngasidasu thengada ngairi aduna nangnasu ai khangamoi ainasu nang khangde aduna wahang khara adum hangnasiko sengna khumnasiko ai hana hangora ꯊꯥꯗꯣꯏ ꯅꯪꯅ ꯍꯥꯟꯅ ꯍꯦꯛꯇ ꯍꯪꯉꯨꯅꯦ ꯅꯨꯄꯤꯅ ꯍꯥꯟꯅ ꯂꯣꯏꯅꯃꯛ ꯍꯥꯟꯅꯕꯅꯦ ꯑꯩ ꯁꯦꯡꯅ ꯍꯦꯛꯇ ꯀꯥꯝꯗꯔꯒꯦꯅ ꯉꯥꯏ ꯂꯩꯔꯕꯅꯦ ꯍꯪꯉꯣ dabung aina dabunggi mafamdagi khwaidagi maru oina tajaningise ꯑꯩꯒꯤꯗꯃꯛ ꯀꯔꯥꯏ ꯐꯥꯎꯕ ꯂꯦꯞꯄꯤꯕ ꯉꯝꯒꯅꯤ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯣ ꯗꯥꯕꯨꯡꯒꯤ ꯃꯐꯝꯗꯒꯤ ꯁꯦꯡꯅ ꯇꯥꯖꯅꯤꯡꯉꯤ ꯊꯥꯗꯣꯏ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩ ꯅꯪꯕు ꯃꯇꯝ ꯆꯨꯞꯄꯗ ꯁꯨꯡꯊꯥ ꯊꯥꯗꯣꯛꯑꯣꯏ ꯑꯩ ꯅꯪꯒ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯍꯤꯡꯃꯤꯟꯅꯒꯅꯤ ꯑꯗꯒꯤ ꯃꯈꯥꯗꯤ ꯗꯥꯕꯨꯡ ꯑꯗꯒꯤ ꯀꯩꯒꯨꯝꯕ ꯑꯩꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯅꯪꯅ ꯇꯣꯛꯅꯁꯦ ꯀꯥꯏꯅꯒ ꯍꯥꯏꯔꯛꯑꯕ ꯑꯩꯗꯤ ꯁꯨꯁꯥꯏꯗ ꯇꯧꯔꯒ ꯁꯤꯒꯅꯤ ꯐꯖꯔꯛꯑꯀꯥꯟꯁꯤꯗꯅꯦ ꯐ꯭ꯂꯣꯞ ꯆꯠꯄ ꯍꯧꯔꯛꯑꯦꯅꯦ ꯑꯗꯣ ꯗꯥꯕꯨꯡ ꯑꯩꯅ ꯆꯥꯟꯁ ꯑꯃ ꯄꯤꯔꯒ ꯃꯇꯨꯡ ꯃꯅꯥꯎ ꯐꯠꯇꯕ ꯊꯕꯛꯇꯣ ꯑꯃꯨꯛ ꯍꯟꯅ
ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯒꯗꯤ ꯇꯣꯛꯅꯒꯗꯕꯅꯤ ꯀꯥꯏꯅꯒ ꯍꯥꯏꯔꯁꯨ ꯁꯤꯒꯗ꯭ꯔꯣ? ꯊꯥꯗꯣꯏ, ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯂꯥꯟꯗꯕ ꯉꯝꯗꯕ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ. ꯑꯗꯨꯅ ꯑꯩꯅ ꯐꯠꯇꯕ ꯊꯕꯛ ꯑꯣꯏꯗꯕ ꯄꯥꯗꯕ ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯇꯧꯔꯕꯁꯨ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇꯣ ꯑꯗꯨꯗ ꯑꯩꯒꯤꯁꯨ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯅ ꯇꯧꯔꯕꯁꯨ ꯑꯩ ꯅꯪꯕꯨꯗꯤ ꯊꯥꯗꯣꯛꯄ ꯁꯨꯛꯉꯝ ꯉꯝꯃꯣꯏ. ꯊꯥꯗꯣꯏ, ꯑꯩꯕꯨ ꯊꯥꯖꯧ. ꯑꯩ ꯅꯪꯒꯤꯗꯃꯛ ꯁꯤꯕ ꯉꯝꯒꯅꯤ. ꯑꯩ ꯅꯪꯕꯨꯗꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯑꯣꯏ. ꯍꯦ, ꯑꯗꯨꯗꯤꯅꯦ ꯇꯣꯛꯅꯍꯧꯔꯁꯤ. ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯅꯦ ꯇꯣꯛꯅꯍꯧꯔꯁꯤ. ꯅꯨꯡꯁꯤꯅꯗ꯭ꯔꯤꯉꯩꯗꯅꯦ ꯇꯣꯛꯅꯍꯧꯔꯁꯤ ꯏꯕꯨꯡꯉꯣ. ꯅꯪꯅ ꯑꯔꯥꯟꯕ ꯑꯣꯏꯗ ꯄꯥꯗꯕ ꯂꯤꯁꯤꯡ ꯆꯥꯃꯔꯛ ꯇꯧꯔꯁꯨ ꯑꯩꯕꯨ ꯑꯗꯨꯝ ꯉꯥꯛꯄꯤꯌꯨ ꯁꯤꯅꯤꯅꯦ. ꯑꯩꯅ ꯉꯥꯛꯄꯤꯔꯒ ꯑꯗꯨꯝ ꯂꯣꯏꯅꯁꯦ ꯁꯤꯅꯦꯕ ꯅꯪꯅ ꯍꯥꯏꯁꯦ. ꯑꯩꯅ ꯉꯥꯛꯄꯤꯗ꯭ꯔꯒꯅ ꯇꯣꯛꯅꯔꯁꯤ ꯍꯥꯏꯔꯒꯅ ꯅꯪ ꯁꯨꯁꯥꯏꯠ ꯇꯧꯒꯦ ꯁꯤꯅꯦꯕ. ꯑꯗꯨꯒ ꯑꯩꯁꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯌꯣꯟꯕꯤꯒꯦ ꯁꯤꯅꯦꯕ ꯅꯪ ꯈꯜꯂꯤꯁꯦ. ꯐꯔꯦ ꯏꯕꯨꯡꯉꯣ, ꯅꯪ ꯅꯒꯨꯟ ꯈꯪꯉꯤꯁꯦ ꯐꯔꯦ. ꯇꯣꯛꯅꯍꯧꯔꯁꯦ. ꯅꯨꯡꯁꯤꯅꯗ꯭ꯔꯤꯉꯩ ꯇꯣꯛꯅꯍꯧꯔꯁꯦ. ꯐꯅ ꯑꯗꯨꯝ ꯐꯔꯦ. ꯀꯩꯅꯣꯅꯦ ꯊꯥꯗꯣꯏ, ꯀꯣꯛꯀꯤ ꯒꯨꯂꯤꯒ ꯆꯥꯔꯛꯇ꯭ꯔꯕꯣ? ꯅꯪꯒꯤꯗꯃꯛ ꯁꯤꯕꯤꯒꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯍꯔꯥꯎꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯁꯥꯎꯔꯤꯗꯨꯕꯨ ꯏꯁ ꯂꯣꯏꯔꯦꯍꯦ. ꯌꯥꯔꯦ ꯌꯥꯔꯦ, ꯑꯩꯒꯤꯗꯃꯛ ꯁꯤꯕꯤꯕꯒꯗꯣ ꯄꯥꯝꯖꯗ꯭ꯔꯦ. ꯃꯇꯝ ꯑꯃꯗ ꯑꯩꯁꯦ ꯄꯣꯄꯨꯂꯔ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ. ꯌꯥꯔꯦ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯅꯦ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯗꯕ ꯑꯣꯏꯁꯦ. ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯁꯤꯕ ꯉꯝꯒꯗꯕ ꯅꯨꯄꯥ ꯑꯩꯈꯣꯏꯒꯨꯝꯕꯗ ꯂꯩꯒꯦꯗꯤ ꯍꯥꯏꯗꯗꯅ ꯃꯀꯣꯛ ꯆꯥꯛꯄ ꯅꯨꯄꯤꯁꯤꯗꯤ ꯑꯩꯁꯦ ꯌꯨꯝ ꯄꯥꯟꯕ ꯈꯪꯖꯤꯜꯂꯛꯀꯗꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯗ. ꯀꯔꯤꯅꯣ ꯅꯨꯄꯥꯁꯤꯡꯁꯤꯅꯅꯦ ꯑꯩꯒꯤꯗꯃꯛ ꯁꯤꯒꯦ ꯑꯃꯨꯛ ꯇꯣꯏꯕ. ꯀꯩꯒꯤꯅꯣ ꯃꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯅꯤꯡꯉꯤꯁꯤꯕꯣ? ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯥ ꯊꯤꯔꯤꯉꯩꯗꯅꯦ ꯌꯨꯝ パン ꯈꯪꯗ꯭ꯔꯒꯅ ꯑꯣꯜꯑꯦꯖ ꯍꯣꯝꯗ ꯆꯪꯁꯤꯜꯂꯒ ꯀꯣꯛ ꯍꯦꯛꯇ ꯂꯩꯔꯒ ꯂꯣꯏꯔꯦꯗ. ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯀꯩꯒꯨꯝꯕ ꯑꯩꯅ ꯄꯥꯝꯃꯤꯕ ꯅꯨꯄꯥꯁꯦ ꯍꯦꯛ ꯐꯪꯉꯒꯗꯤ ꯁꯠ ꯍꯦꯛꯇ ꯂꯨꯍꯣꯡꯊꯣꯛꯑꯒ ꯂꯣꯏꯔꯦ. ꯑꯗꯨꯒꯅꯦ ꯑꯩꯉꯣꯟꯗ ꯀꯔꯤꯝꯀ ꯊꯥꯏꯅꯔꯤꯕ ꯅꯦꯅꯦ ꯇꯧꯔꯤꯕꯁꯤꯡꯁꯦ, ꯊꯨꯃꯤꯀꯥꯛ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯀꯣꯏꯇꯥꯟ ꯇꯥꯟꯒꯦꯕ ꯈꯪꯅꯤꯗꯅ. ꯆꯍꯤ 12ꯗꯒꯤꯅꯦ ꯑꯩꯕꯨ ꯃꯌꯥꯝ ꯆꯪꯗꯅ ꯑꯔꯤꯕꯤꯗ ꯃꯤꯡꯊꯣꯟ ꯄꯤꯔꯛꯏꯁꯦ. ꯍꯧꯖꯤꯛꯄꯨꯗꯤ ꯆꯍꯤ 16 ꯁꯨꯔꯦ. ꯈꯪꯅꯤꯗꯅ ꯊꯨꯃꯤꯀꯥꯛ ꯃꯌꯥꯝꯁꯦ ꯃꯇꯝꯗꯨꯗ ꯃꯈꯣꯏꯗ ꯑꯩꯅ ꯇꯧꯕꯗꯤ ꯌꯦꯡꯉꯣ. ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯈꯛ ꯑꯔꯤꯕꯤ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯈꯪꯅꯤ, ꯇꯧꯒꯦꯕ. ꯇꯧꯔꯗꯧꯅꯦ ꯊꯣꯏꯕꯤꯁꯦ. ꯈꯤꯇꯪ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯨꯔꯗꯤ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯇꯧꯔꯗꯝꯅꯦ. ꯄꯨꯡ ꯀꯌꯥꯅꯣ ꯑꯩꯅ ꯉꯥꯏꯔꯤꯁꯤꯕꯣ? ꯇꯜꯂꯦ ꯌꯥꯝꯅ ꯑꯩꯗꯤ ꯃꯁꯤ ꯅꯨꯄꯤꯒ ꯊꯕꯛ ꯆꯠꯃꯤꯟꯅꯕꯁꯦ. ꯑꯁꯤꯗ ꯂꯥꯛꯏꯕ ꯅꯨꯄꯥꯁꯤꯕꯨ ꯀꯅꯥꯅꯣ ꯁꯤꯕꯣ? ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯗꯤ ꯃꯥꯟꯗꯦꯕꯣ. ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ. ꯁꯤꯒꯤ ꯐꯥꯟꯁꯤꯗ ꯑꯩ ꯉꯥꯏꯍꯥꯛ ꯐꯝꯕ ꯌꯥꯒꯗ꯭ꯔꯥ? ꯃꯤ ꯑꯃ ꯉꯥꯏꯒꯗꯕ. ꯑꯗꯨꯒꯤ ꯁꯨꯝ. ꯌꯥꯅꯤ. ꯐꯝꯕꯤꯌꯣ. ꯑꯩꯁꯨ ꯏꯃꯥꯟꯅꯕꯤ ꯉꯥꯏꯔꯝꯕꯅꯦ. ꯀꯩꯅꯣ ꯁꯤ ꯅꯨꯄꯥꯁꯤꯕꯣ? ꯃꯀꯣꯏꯒ ꯈꯔ ꯆꯣꯝꯅꯤꯒ ꯇꯧꯔꯒ ꯃꯁꯥꯒꯁꯦ ꯁꯤꯠ ꯅꯥꯜꯂꯦ ꯍꯥꯏꯕ. ꯁꯣꯝꯁꯦ ꯀꯩ ꯂꯝꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯄꯥꯛꯅ ꯎꯗꯕ, ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯁꯨ ꯃꯥꯟꯗꯕ. ꯑꯗꯨꯒꯤ ꯁꯨꯝ ꯍꯪꯖꯕꯅꯤꯀꯣ. ꯑꯩꯕꯨꯗꯤ ꯂꯪꯊꯕꯥꯜꯗꯒꯤꯅꯦ. ꯑꯩꯈꯣꯏ ꯏꯅꯦꯗꯣ ꯂꯩꯀꯥꯏꯁꯤꯗ ꯃꯌꯨꯝ ꯄꯥꯟꯕꯅꯦ. ꯏꯅꯦꯅ ꯉꯥ ꯂꯧꯔꯨꯁꯣ ꯃꯤ ꯑꯃꯅ ꯄꯤꯔꯝꯒꯅꯤ ꯍꯥꯏꯗꯅ ꯃꯐꯝꯁꯤꯗ ꯊꯣꯛꯂꯛꯄꯅꯦ. ꯑꯁ, ꯏꯀꯥꯏꯕꯒ ꯌꯥꯕ ꯅꯠꯇꯦ. ꯍꯦꯛꯇ ꯍꯪꯉꯒꯦꯗ. ꯁꯣꯝꯁꯦ ꯄꯥꯈꯪꯂꯣ? ꯍꯣꯏ, ꯑꯩ ꯏꯁꯥ ꯁꯦꯡꯇ꯭ꯔꯤꯛ ꯁꯦꯡꯕ ꯄꯥꯈꯪ ꯀꯣꯟꯁꯦꯡꯅꯤ. ꯅꯨꯄꯤ ꯑꯃꯇ ꯄꯨꯟꯁꯤꯒꯤ ꯀꯣꯏꯖꯔꯛꯇ꯭ꯔꯤ. ꯁꯣꯝꯒꯤ ꯈꯪꯅꯕ ꯕꯣꯏꯐ꯭ꯔꯦꯟꯒ ꯂꯩꯕ꯭ꯔꯣ? ꯀꯥꯏꯗꯒꯤꯅꯣꯗ, ꯑꯩꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ. ꯄꯨꯟꯁꯤꯒꯤ ꯅꯨꯄꯥ ꯀꯣꯏꯗ꯭ꯔꯤ. ꯑꯗꯣ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯏꯃꯥꯟꯅꯕꯤꯅ ꯅꯨꯄꯥ ꯃꯌꯥꯝ ꯁꯦꯝꯃꯦ. ꯑꯗꯨ ꯀꯣꯛ ꯆꯥꯅꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯉꯁꯤꯕꯨ ꯑꯩ ꯅꯨꯄా ꯀꯣꯏꯗ꯭ꯔꯤ. ꯀꯃꯥꯏꯅ ꯈꯪꯅꯗ꯭ꯔꯤꯉꯩ ꯂꯣꯏꯅꯗ꯭ꯔꯤꯉꯩꯗ ꯀꯣꯛ ꯆꯥꯟꯅꯗꯦ ꯍꯥꯏꯔꯤꯅꯣ? ꯈꯪꯅꯔꯒ ꯀꯨꯏꯅ ꯁꯥꯡꯅ ꯂꯣꯏꯅꯔꯕ ꯃꯇꯝꯗ ꯆꯥꯅꯩ ꯆꯥꯟꯅꯗꯦ ꯈꯪꯒꯗꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯁꯣꯝꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝꯅꯕꯨꯗꯤ ꯆꯨꯝꯃꯦ. ꯑꯗꯨꯗ ꯑꯍꯥꯟꯕ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯎꯅꯕ ꯃꯇꯝꯗ ꯑꯩꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯈꯔ ꯇꯧꯕ. ꯑꯗꯨꯗꯅꯦ ꯃꯊꯣꯡ ꯆꯥꯕ ꯑꯃꯠꯇ ꯍꯦꯛ ꯍꯥꯏꯔꯛꯇꯕ. ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯅꯨꯃꯤꯠꯇꯨꯗꯒꯤ ꯎꯅꯈꯤꯕꯗꯒꯤꯅꯦ ꯑꯃꯨꯛ ꯍꯟꯅ ꯁꯨꯡꯎꯟ ꯎꯅꯗ꯭ꯔꯦ. ꯑꯩꯒꯤꯁꯨ ꯄꯨꯟꯁꯤꯗ ꯅꯨꯄꯤꯕꯨꯗꯤ ꯀꯣꯏꯔꯛꯇ꯭ꯔꯤ ꯍꯥꯏꯕꯕꯨ ꯅꯨꯄꯤ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ. ꯑꯗꯣ ꯑꯩ ꯁꯨꯡꯌꯥ ꯌꯥꯗꯦ. ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤ ꯑꯃꯇ yaudabagi. ꯑꯗꯣ ꯁꯣꯝꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯅꯨꯃꯤꯠꯇ hangba wahang pahongdo ꯑꯩꯉꯣꯟꯗꯁꯨ ꯍꯪꯕꯤꯌꯨ. ꯑꯩꯁꯨ ꯈꯨꯝꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯇ꯭ꯔꯥꯏ ꯇꯧꯖꯅꯤꯡꯉꯤ.
ꯀꯔꯤ ꯀꯥꯏꯒꯦ? Kaisum kaidi wahang singdo aina somdasu hangningba ado ai hangakene wahang se sengadi khumbiu ko karigumba somna ise yamna nuksibiragadi nuksibibagi damak ai damak kari to bangamgani kadai phawbal lebi bangamgadage habada amta habiyune. Ado wahang se khumdringai mamangda ai somda kainu maizage ai se yamna ego tobe handi khanbigano ai sana isa se yamna identity ngakna chachaba misak amani ado songi pakhum ai pizage ai gi punsigi loina gadoriba misak tu gi damak ai matam chupada hingduna leigani magi damak chokthaba leitana ai hotna gani aduga panthung yawdringai da oidaba mina mangangna duna khana jainaba yawrabasu nong phado ngangna gadabani ngaknei haiduna su hanjin hanjin oidaba minamba thabak hanjin hanjin tawrabadi ai mangondagi move on togani mangonda awaba amta piramoi maramdi hanjin hanjin oidaba minamba ngangagadi panthung yawrba matamda mahak soidnagi adugi habit to tawrakani aduna khanaba zainaba mayam ama tholakpa yai aidi nangi damak adum hengduna leiba ai ngamgani aduga karigumba isorna sanbidabagi aibu mana loksanbigrabasu thawai oina koipai paiduna nangi nanakta adum hingduna leigani ai nungsibagi damak ai kaidonungda sungsi siroi adum hingduna leigani Nungsibagi damak ai hingani haiba wahaidune aina taningi base aidi nangi wahi wata duda pura pangtharaga doreda ayam ngogjai haba makhataro o aduga nupida hairagana nupana hairiga yaba haibadi nungsinaba magi nupana haibani haibagi wakhanda adum hairiga yaba nupido aidi pamde phattaba thabak oiragana no haigadaba adumaina haiba ngamba nupido adune ina pamise sabna hairabda nupi masase yamna reserve oizabdo ado yakalakse samna hairabda nangumba adudi nangsu aigidama hingba ngamgani hairabanina nang aina koiba tare adudi nangsu aina koiba tare kaiginodi yam reserve oina leirambagi yaiko ado ngasaidagi banina wari sanarise ming khangnadri haba nangi mingbu kai kauge ibani se nei bewanda wari se koina babu yokre ming di khangnadri adubudi chahi se khara lisalakpasida ikai baga se kitangdi khangnadrapasane aigi mingbudi thadoi kawe ado nangidi aigi mingse thainagi mingbudi oire anobudi oidre tomal kawe ado mingsu khangnarabanina horendagi adum pau phongnaba horase ko phaungnarese ado nangse khara nganna thengnaramadi phadawningo ado koidi kuirabane aina nanguma nupa thireise aigi damak sigani ngakta thengnaba aigi damak hingani susi siroi haiba nupa se nang khaktani ado aigi damak adum hingbiu ko nungsibagi damak sigadaba nupado aidi nati nungsibagi damak hingadoriba nupane nang nai thadu sakrasune aidi suksi exhibiroi dam hingni as yam saksai haba yam ngogjai mayamda video asina piningliba paujel ase nungsibagi damak thawai thabiganu thongna leina hingbiu haibasini kanagumba amana mirairamle natragana hundokpiramle haiduna thawai thabado thabiganu madudagi hena nungsiba ama mu lakpasu yari aduna lakadoriba nungsibadagi damak thongna leina hingbiu haizabani mayam thawai thabiganu nungsibagi damak thongna leina hingminase adudi mayam loisilakpada like share subscribe tawbasu kaubiganu mathangi video da mu mayam puna thengnarasi